Lakhipuronline puthokchaba November gi tang 12 thangje numit ki Khomjinba Pao tabirasi ahanbada maroi Pao Udarbon Forest Range ki manung chanba Dolu Turel manakta samgatpa Borail Eco Camp Udarbon ki MLA Mihirkanti Somna hangdokre Jaribon Lala Town the International Peace and Social Advancement IPSA ga phaminaduna Laihomi Lipunlup semkhre Sahitya Ratna Nongthomam Kunjamohon ki chahi barfutaret subamapo common thorom palar bonda pangthok dauri Jiribamda ILP counter mathoningthina tahollagani haina BJP Manipur Pradesh ki General Secretary K Sarat Kumar Singh na phongdokre amasung Asian Elite Boxing Championship ta Assam gi Laplina Borgoha yauna leibak asigi nupi sanaroi mari gold medal fanglakre Haujik mapungoiba pau tabirase Udarbon Forest Range ki manung chanbada Modhura Indranagar da Dolu Turel gi mapan da samgatpa Borail Eco Camp ngarang haunabi matungina Udarbon ki MLA Mihirkanti Somna hangdokre Barak Tampak ki miyam amadi lamdam asigi tongan mapam singdagi lakpa tourist singi damak Silchar dagi kilometer kunrom thapna leiriba mapam asida kudong chaba kudingmak pinanaba sem sare haina Borail Eco Camp asigi thawu basingna phongdokre Hairiba mapam asida iroifam badminton volleyball na chingba sanafam amadi trekking gi kudong chabasu lei haire online gi khuthangda camp asida leinaba amadi kudong chaba singasi launanaba booking hokre Borail Eco Camp ki official website www.visitborail.org asida changlaga akupa marol yengba yagani haudokpagi thoromda Udarbon gi MLA Mihirkanti Somna athoiba mithung oina saruk yakhi Thoramda Kasar ki DFO Tejas Swami Karimganj ki DFO S Basanta amadi masaknaiba atay miyoi kaya na saruk yakhi এখানে যে আমার খাসি পিপলরা রয়েছেন কোথায় মাররা রয়েছেন কুকিরা রয়েছেন এই সমষ্টি কেন অন্যান্য সমষ্টিও রয়েছে তো এই পুঁজিগুলোতে যদি আমরা তাদেরকে সেই ধরনের সরকারিভাবে অঘোষিত সরকারিভাবেই বলবো এগুলো কাজ করে দিলে আর্নিং একটা সোর্স হচ্ছে শহরের গ্রামের লোকেরা এই ধরনের জঙ্গল অনেকে দেখেননি জঙ্গলে খাওয়ার বা পিকনিক স্পট বানানো এখানে সাঁতার কাটার ব্যবস্থা ট্রেকিং করা পাহাড়ে চড়ার ব্যবস্থা फॉरेस्ट डिपार्टमेंट है एखाने को हमारे डीएफओ साहब को एक्टिवली करेছেন এখানে हमारे उदरबन क्षेत्र में हम लोग दलू नदी के किनारे हम लोगों ने एक बोरेल इको कैंप करके एक फैसिलिटी शुरू किया है वो माने टूरिस्ट के लिए तो कैंपिंग साइट रहेगा एडवेंचर साइट रहेगा ट्रैकिंग साइट रहेगा एंड ये बोरेल इको कैंप का सबसे बेस्ट पार्ट ये रहेगा कि ये पूरा कम्युनिटी ऑपरेटेड रहेगा ये पूरा कम्युनिटी रन करेगा कम्युनिटी ओन्ड टूरिज़म साइट रहेगा तो ये आज हमारे ऑनरेबल एमएलए सर के थ्रू ये ओपनिंग हुआ है कल से इनफैक्ट बुकिंग है हमारा वेबसाइट है तो वेबसाइट में लोग जाके बुकिंग कर सकते हैं तो दे कैन कम एंड एक्सपीरियंस बोरेल वाइल्ड लाइफ सेंचुरी का जो बेस्ट एरिया है बोरेल वाइल्ड लाइफ सेंचुरी क्या है उस बोरेल अनएक्सप्लोर्ड एरिया है बोरेल वाइल्ड लाइफ सेंचुरी अभी आके लोग एक्सप्लोर कर सकते हैं सुबह होलू गिबन होलू बंदर का आवाज़ सुन सकते हैं डोलू नदी के किनारे कैंपिंग कर सकते हैं तो यहाँ पे काफ़ी एडवेंचर एक्टिविटीज़ भी है वो भी कर सकते हैं हम राइट नाउ 16 लोगों का फैसिलिटी है धीरे धीरे इसको इंक्रीज़ किया जाएगा तो आने जाने का सुविधा तो कम्युनिकेशन टिल वो लोग उनको इंदिरा नगर सब बीट ऑफिस तक आना पड़ेगा वहाँ से कैंप तक विलेज हमारा जो विलेजर्स रन करेंगे वो लेके आएंगे इंदिरा नगर सब बीट है तो वहाँ पे इनफैक्ट हमारे आप गूगल में बोरेल डालने से ही हमारा लोकेशन आ जाता है Kanglei Puari Khongul Liba Khongset ki saruk ama oina November gi tang 10 Sagol Senamita International Peace and Social Advancement IPSA gi thomi singna Jaribon gi Lala Town da Lala gi mitei singa IPSA gi miyoi singa phamina duna Leihomi Lipun Lup koba miyoi 13 na saba committee ama semkhre Nongthombam Bisorjit pu President N Ojit pu General Secretary oina khanki Lupasigi pandamdi IPSA galoinana Leihomi miteigi saktam kannanaba chakot thaurangi thabakta mangjil thana changsinba amadi puari ga mari leinabasing jokhatnabagi damak semkhibani haina IPSA gi Secretary General W Guneswar gi cherol amada phongdorakli makha tarakpada Mongland da leiba Laisram Khogen na paudam lakhiba matungina
Hailakandi jila asida mitei singna chahi taret kuntakpagi mamangdagi Monglan hairiba mapam asida Laisram Kaisam Moirengjam hairiba asina yan hana kundarakibani hairi matung tarakpada Sorok haibam Longjam Khumbu mayum Thangjam na chingba mathang kundarakhi hairi numida simaktada konung laikai dalaiba konung laikai youth club na sinduna ipsaga loinana kanglei puari khongul libagit miphamama Rajkumar Bisorjit ex army na mifam mapo iduna pangthoki mifamda maruaina kanglei puari da achouba thodang laukiba sana chahi ahumgi maramda khananai nakhi loinana konung laikai da khundarakpada loinarakiba ibudau pakhangbagi khubamda ipsagi thomi singna thoni jaki amadi hairiba khubam asibu sangbat sagat pinabagi damak ipsagi thomi singna Manipur sarkar gi pukning singsilakli mangamleba lanai sanstha lanai organization ipsagi angam mathosing loinana ngasigi yan han bamaktada konung kai hairaga khangnariba konung sigi ai nusidarba yamba lingthem jamu go kuramjari loinana asupada pathakta lekse diriba landam asigi kangyo dasing aduga ikoi GP gi president representative point election diriba yamba bibas aduga igi mang election diriba adongai kai nazariba allaman chemi Manipuri Sahitya Parishad Assam gi Baskandi Masana Sinduna Lakliba November gi tangkun nongmaijing nimita Manipuri Sahitya Parishad Assam gi Founder General Secretary Obiramba Laikhidraba Sahitya Ratna Nongthombam Kunjamon gi chahi marfutaret subamapo common thoram Palarbonda pangthokna thorang tori thoram asi November gi tang 19 pangthokani haina torombani adubu kudongchada bakharadagi November gi tang kunda oina pangthokpa haina lepnaki Thauramasida Parishad ki Central Committee ki President Ngangom Joy Kumar na thoiba mitunglen oina sarugyagani Thauramda General Secretary Professor Khumujam Direna wahdok pigani aduga saknairaba aiba Maistam Bhubona Thauramase hodok pigani haina Manipuri Sahitya Parishad Assam gi Baskandi Masa gi President Khaidem Gaurahari amadi Secretary Farooq Ahmad Chaudhary gi cherol da phongdorakli Jiribam gi thongthakta leiriba ILP counter asi sem saba loire amadi Jiribam railway station da leiriba ILP counter asi su athuba matamda mathau ningthina tahollagani haina BJP Manipur Pradesh ki General Secretary K Sarat Kumar Singh na phongdokre Jiribam railway station dagi khongsang phawba ngarang mahakna train tongduna yengsiluraba matung paumi singda wapamasi phongdokibani Indian Railway gi map ta Manipur na yaukraba matungda yan hanba oina Khongsang railway station phawba chatpa matamda yamnamak nungaiba phawi hairaduna Jiribamdagi Khongsang chatpagi lambi asi aduki matik tensile haina Sri Sarat Kumar na makhata na phongdoki loinana athuba matamda train asi Imphal jawraklagani haibagi thajabasu thamli Indian Railway gi map ta Manipur pu yahunbagi damak Railway Ministry ki makok thongba sing Prime Minister amadi Manipur ki Chief Minister busu BJP Manipur Pradesh ki maikaidagi thakatpa phongdoki Railway gi map Manipur na yaw matungda ihana boyna ngasi ha Jiribam railway station dagina Khongsang railway station bawa asabda skematic tungaiba aduga tam sang na salamba Jiribam dagi Khongsang bawa si pung mari helap sangam badu ngasi railway lakpatagi train chen mo tamdagi de koi kuma mai gi manunga Khongsang yaure haraga Khongsang dagi amuk Imphal yobhinabagi Khongsang railway station dagi tatkibaduna koi skematic Indian Railway na Manipur da samakpaga loinana akhoi tathok sinda waba lerama kaya adu akhoi sidi koi haina lobu yare adubu Imphal una chelaba matamda Imphal yoba matamda nasigi changi matam se sukna khaktagi Jiribam dagi Imphal hobda kilometer akhoi pung humgi manungda soidana yoraga akhoi na matam sangna lorambadu karam khidi akhoi ngaramba waba karam khidi kogani haibasi hakimagiri thamjari loinana Indian Railway amadi Manipur Chief Minister na hona bidana koi Bharat ki Pradhan Mantri ka tanara Pradhan Mantri Narendra Modi ji ki koi BJP ne hek sarkar pai ho matam talwari barfa ki matam dagi Manipur da rail asi samnada bayadi haidana samnana mo hona rakpa aduna maram waraga asidi BJP ki Narendra Modi ji na
पायरप्पा मतम असिदा ngasi सोइदना कोई इम्फाल मणिपुर योरकनी हाइबगी इम्फाल गी लमदम योरकनी हाइबगी थाजबदे कोई समजरी आसाम की लवलीना बोरगोहायाउना लाइबाक असेगी बॉक्सिंग दा नुपी सानारोय परबिन हुदा स्वेटी बोरा अमदी अल्फिया पठान मखोय मरीमक रंग गोल्ड मेडल फंख्रे जॉर्डान दा पांगथोकिबा एशियन इलाइट बॉक्सिंग चैंपियनशिप दा टोक्यो ओलंपिक दा ब्रॉन्ज मेडल फंगलकिबी लवलीना बोरगोहायना केजी 63 की कांगरुपता उज्बेकिस्तान की रसमेतोबा सोखिबाबु माइथी हनखी ngasi thangje numit keji 64 makha gi kangrupta siba thapana gold medal gi damak uzbekistan gi abdulleb raslan ga final das thengnaragani khangan jaba ma health care amadi paramedical science da university grants commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore healthcare ki field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawraba singna tamba yaraba course asi tamduna isana isabu thabak pijabagi kudong saba lobiyo akupa marol gi damak Institute of Medical and Paramedical Science Ismail Market Central Road Silchar da lengsimbiragu natraga mobile number 9395732456 da pau phaunabiyo aroibada maroiba pau amukhanna उधारबन फॉरेस्ट रेंज की मनुंग चनबा दोलू तुरेल मनाक्ता समगतपा बोराइल इको कैंप उधारबन की एमएलए मिहिर कांति सोमना हांगदोखरे जारीबोन लाला टाउन द इंटरनेशनल पीस एंड सोशल एडवांसमेंट इप्सा गा फमिनदुना लैहोमी लिपुनलुप सेमखरे साहित्य रत्न नोंथोमम कुंजमोहन की चही मरफुतरेट सुबमपो कोमन थोरम पालारबोन द पांगथोकदौरे जिरीबामदा आईएलपी काउंटर मथौ निंथिना तहलगनी हाइना बीजेपी मणिपुर प्रदेश की जनरल सेक्रेटरी के शरद कुमार सिंह फोंदोखरे अमसुंग एशियन इलाइट बॉक्सिंग चैंपियनशिप दा आसाम की लवलीना बोरगोहाय यावना लैबाक असिगी नुपी सानारोय मरी गोल्ड मेडल फंगलखरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।